Hello viewers, welcome back to my channel Laija Entertainment. Mayambo bukana Laija Entertainment na taram okchari ngasi se tongan ba ai blog amtang semjabani haiba blog ase competition amagi matang da details amtang haijage tawbani Laija Entertainment hariba YouTube channel asina yam top makhal gi competition amakha handak sinjage haina langjari mayam YouTube singda tongan Facebook singda amta sindriba adugum competition ni mayam da tabiram gani dance competition then cover song competition tongan da adugum competition kayam di tabiram magani adubu ngasi Laija Entertainment gi maike di sinjedoriba competition ase masi kari kaubage haba kanda Manipuri film dialogue competition habadi mayam na any film Manipuri film dagi dialogue machet am lakthope emotional dialogue obi fictional dialogue obi then comedy obi any kind of dialogue mati am lakthopi raga mayam adugi do mimicry tawraga background dagi aikoina audio tharaga lip sync tawbudu nataba isana dialogue to chimpha puraga mati amtang sanglabada minute ama adugumbagi changda solo obi mathantana tawbai obi natraga group ani pulaga oibasu yai adugumba Manipuri film dialogue ajaba competition amaka Laija Entertainment haiba YouTube asina platform pibiraga mayamgi talent to han tawjabani piklaba angang open ni masi piklaba angang obi nupi obi naha obi any na participate obi haiba competition ase haiba competition asigi details ai khajitang haijarake ngasi dagi tharaga ngasi aina sigi video upload tawjariba numit asi dagi tharaga lakiba October gi tang ama thangje numit oibani masi phawgi manungda October gi tang ama mayam da amukana repeat tawjage October gi tang ama thangje numit tabani asi phaw manungda madu amutang recording tawraga machet aina sida pijariba WhatsApp number asida thabira kadabani sida aina pijariba WhatsApp number se aigi personal WhatsApp number ni asida details ka loinana ming laifam amasung contact number ka loinana si WhatsApp number sida haiba video clip machet abdo thabira kadabani haiba competition asida yawbining ba contestant khudimakna sida pijariba form maman oina aikoi entry fee oina khajitang laujai maramdi ai prize tongan first second third consolation prize ka YouTube channel Laija Entertainment gi maikai digi thamjari adugi details hena kupna mathangi blog ta ai thagat chara age sida pijariba entry fee oina sida pijariba aikoi Gpay number asida sutnategi lupai yankhai gi Gpay asida kapira aga entry tawbigadabani aduga details sing du thabira kadabani yamnu nungaiba interesting oiba competition makhalni film dialogue competition aiba segi ai background su yengbiu aina sum tharaga thamjarabani mayamna soidana pambigani nungaigani khalli maramdi mayam hojikan phone pairaga tongan film dialogue tawba khotpasi yamna hainaba yamna pamjaba oi adugumba talent to aina phudokpagi tanja amatang ai YouTube channel Laija Entertainment sina sinjabani mayam soidana participate tawbiu aduga ai channel asi sibu mayamna share tawbiu like share subscribe tawbiu aduga anoba viewers sina su sungsoi soidana subscribe tawraba mutungda bell icon su khingba kawbiganu aina hojiji chathari base film tongan ba film ge English film kaya ama khaki explanation tawjari bani adugi marak thatna entertainment haiba channel ama ai wahai sida thepana maram orga asuguma kan competition ase ai maike di sinjabani any details khangmining balairaga su pijari ba WhatsApp number sida asum hambirak pa yagani okay ngasi ge this why the tension jarage mayam soidna saru yabiu amasung competition asigi first second third ki mana lobina bagi damakta aigi maikai dagi all the best haiba wafam se thamjaraga tension jarage mayam bu thagat bye bye